Imes PAODAM eng tabiribasingbu Nomaithem Kajal Devina khurumjari. Ahanbada maraiba pau pijari. Strengthening Media Partnership for Safer Road haiba hiramda National Road Safety Month pangthokre. Strengthening Media Partnership for Safer Road haiba hiramda National Road Safety Month pangthokre. Biksik Bharat ki matangda Space Program ama School Women's College number pangthokre. MGNREGA Bachau Sangram Tharom pangthokre. Loinana protesters singbo for sizinaduna namthanaba hotnabada Trump administration na Tehran'da akanba warning tawkre. Mapungoiba pau. Government of Manipur na sinuna National Road Safety Month 2026 kamailina Strengthening Media Partnership for Safer Road haiba hiramda media sensitization pangthokre. Kaisampaki ni tapa chuthekta leiba DIPR gi conference hall da pangthokpa tharomaduda Anurag Baspai Additional Chief Secretary Textiles Commerce and Industry and Transport Government of Manipur Khumanthem Daina Devi Director Transport Manipur Asem Bhakta Singh President All Manipur Working Journalists Union Khogendra Khomdram President Editor Guild Manipur Loinana Ngangom Uttam Singh Director IPR Manipur amadi Traffic Control Police Wing Manipur gi Additional SP Dayanjam Bishorjit na mathang sitna Chief Guest President Guest of Honor amadi Special Invitee oina saruk yaki Tharom aduga mailana Additional Chief Secretary Anurag Baspai na hai Traffic ki niyom ngakna chotpa haibasina lambi gi khudongthiba hanthahanduna miyam gi punsik kanabagi khongthang amani Traffic ki niyom ngakna chotpa haibasi state asikhaki natana malemda leiba miyoi khunai gi habit ama ohenba mathok tai masina chakhotpa khunai ama oiraknabagi lambi ama oigani amadi khunai amagi afafata semdokpada achoba thodang ama sulawriba media person singna road safety gi lamda fongliba I pau kayana miyam gi punsik kanbada so mateng oiri masida natana haukiba chahi khara asida India gi oina fatality rate yengba matamda India pumbagi oina chad mapan oiri adubo state asigi oina di chad kumapan oiduna lambi gi khudongthiba Thaudokta mi sibagi chang asi ka hena wangna leiri loinana kumjali singani kunithoi gi matamda chada kunthamatoi fawba yauki maram singashina lam dam asigi miyamda road safety gi lamda hena mapungfana khanganba khaknatana miyamnasu leiriba traffic ki niyom singak na chotpa mathau tawa kaya gi maramda wafam kaya fongdokhibaga loinana ISBT nimit 10 gi manungda chalaiba hauragani haiki fines or enforcement alone. It is about saving lives. With collective effort, responsible media engagement, and public cooperation, we can make Manipur's roads safer for everyone. Retail outlet anida sakhangdaba singna bom nang sinduna attack sa thakraba matungda oil pump sing thonglon bagi khongjang sangsil libasi matangda ngasin telpung ahum rom tawada Manipur Petroleum Dealer
Fraternity Mihut Kangbu Amaga Mantripuki gi Secretariat South Block Talaiba Home Commissioner gi Office ta Manipur lenga ki Mihut Singna wari sanaduna Lekhai tabangam kidrei Hayeng amuk makata na wari sanagani hari Thazaba ya mafamdagi fangba pauna hai Home Commissioner na chair loba mifam aduda dealer singi maikaidagi makoina thingnariba khudong chadaba sing amasung makoina taliba demand gi matangda marik chumna paudam ki petrol pump singda bom langsinbada akai atoi thorakpa pumbagi tekchak Manipur lenga na puba amasung handakta bom pokhai handona attack tawrakpaduda sokhiba mang takhankiba singe compensation lenga na piba haiba yauri demand adu marinaba singda khangangani amasung makoigi wa tarba matungda hayeng amuk unakisi hairaki hairi masina maram oiraga oil pump sing hayeng forwadi thonglolaba yai hari Village Defense Force BDF singna makoigi awamal hengat halu haiba demand yauna tongan ba demand sing taksilladuna democratic oina changsiliba khongjang asi Forward lenga na demand asi pithok pidrabadi Manipur amukta thokidriba mawongda maheu langpok thokpa yaba khongjang sangsangani haina Kaksing District BDF Welfare Association KDB DBFWA gi General Secretary Organization Jiten Marang themna phongdorakli Manipur gi district 13 ta leiriba BDF singna taliba demand sing lakliba tha sigi tang 15 fawba gi manungda thabakta ontho o haina Kaksing District BDF Welfare Association na senduna hyanglang wabaga lamkhai ima kaithal da phongkiba ngasigi wakat mifamda wafam asi jutena phongdokhibani jitena makha tarduna hai Kaksing district asi red zone area da police officers singi VIP singi traffic control gi yauna yamna maru oiba mafam singda ayuk nungthil nongjo nungsak khaktana ithau tawduna laklibani Chawkhraba ngak sembege thodang sing asi lengak asina ubidana lerakli BDF singna taliba demand sing asi tang 15 fawgi manungda pidaba tarabadi Manipur thoktriba mawongda mass rally tang 13 ta silakpa matamda maduda thokpa afafata daita khudingmak lenga asina pugadabani haiki wakat mifam aduda immediate government decision needed on BDF service matters resolve BDF matter to maintain law and order BDF protect public who protect BDF, respect BDF sacrifice and service, security without security for BDF is injustice, no rights, no duty, justice delay is justice denied BDF, we shall the state demand dignity, government must act responsible on BDF demand, haina thaba pleka singshi na kibagaloina na kolau kaya so lauki. Thank you. NPP Manipur General Secretary Organization Maibom Danavir gi mieng makhada NPP Hyanglam Unit amadi Ras Medicity ana khosamanduna Ras Health Card sabage tharom ama Kaksing District ke Hyanglam Hiran Maida pangthokri tharom aduda Hyanglam SC ge tongan mafam dagi lakpa imung chahum hembage health card asi saki tharom aduga mailena NPP Manipur General Secretary Organization Maibom Danavir na phongdokhibada state asida thokliba chahi ahum rom sroklaba irang asina maram oiraga lamdam asigi miyam asi kam thengna wanari loinana Hyanglam SC miyam asisu maru aina senthok lambi watpana maram oiraga kanagumba amana narakpa matamda layengnaba hotnabada awaba kaya mayoknari maru aina state asida lairiba lenga ke hospital sing asida layengba chatpadasu thajaba watpa amadi matangwa chunaba khuchu khulai sing watpage problem kaya leidi masina maram oiraga miyam asi private hospital singda oina layengba si pamnari adubu Hyanglam gi miyam singna private hospital da layengba chatpada sel thumgi thengnaba awaba kaya adugi yenglaga mahaki maikaidagi hospital authority ga paw phonoduna ngasishu card asi sabani hariba health card asi paiba miyoi singna North AOC da leiba hospital asida layengba lakpa matamda layengman chada kuntra OPD diagnostic da chada kunmanga amadi pharmacy da na chada 15 yauna khudong chaba kaya pigani haiki Government of India Central Bureau of Communication Ministry of Information and Broadcasting Regional Office Imphal na sinduna Biksit Barki matangda Special Outreach Program SOP ama Escola Women's College
Kongkhampat Nambol Bisnupur District ngasi pangthokri tharomduda SK Women's College Nambol gi Principal Dr. R.K. Lokendra Singh CBC RO Imphal gi FEO S. Deepak Kumar Sharma Escola Women's College gi Department of History gi Assistant Professor Dr. M. Ratan Kumar Singh Southeastern Asian Studies Manipur University gi ISOD Dr. Chunglian Maisnamna athoiba mitungnen sing amadi wangangloi oina saruk yaki tharomduda Song and Drama Division gi impanel artist na tonganba jagoi isai kaya utuna ayeng masingi pokning chingsingki loinana jagoi isai gi khuthangda biksit bar ki matangda India government na paikhatliba tharangi matangda utki amadi awareness piki Hais Deepak Kumar Sharma na phongdokhibada India asi lunana leiba nupi angang singi thak wangba khundaminari ba tonganba mioi furup sing nushi janana leiba chakhotpa santi leiba leibang ama oina ba India government na pakhalakliba thoranga biksit baraki matangda miyamda khanganaba pandamda letana thatharakliba awareness program sing saruk ama oina ngasisu biksit baraki matangda target group sing da khanganaba pandamda ngasigi tharomse pangthokpani India asi chakhotpada mangjil pangal kanba leibak sigi nagarik khudingmak hakchang faba mahai haiba thak wangba mioi amamam oinaba India government na pakhalakliba tharam sing miyamda khangnaba hotnabani maram sina horokliba naha singsu daita leiba masagi decision lepchaba ngamba nagarik amamam oinaba hotnarasi haiki we targeted audience ama makanga hoinang sai pau ji yaunaba kona jabagi disang sina satara ka program sing manungda sisu we SOP Myanmar gi Pangsau area da lariba Khamtyang village ta faction masal khud thokna bada NSCNK AM gi kadar ani shiri report amage matung inna NSCNK Yangwong faction na satharakpa actek ta lekhidraba kadar ani adudi let avi pochori amasong sergeant Payau konyak ni hari Khamtyang village ta NSCN NKM Egi kadar ani na mathau tawduna leiringaida khangodana motor lakpadagi makhoi ani asok apan nangkhibaga loina laikana bagamdana leikhibani India amadi Myanmar gi lona wangam khaida NSCN gi tongan ba faction singe camp kayamarom leiri ngamkhai sambalin thina khadaba maramna kadar sing ado leibak amadagi atopa leibak amada maning tamna chatok chasin tawri maru oina Pangsau pass area da laloba sing ngamkhai lanthok lansen tawbagi thawong toina thengnai haina report asina hairi UPA government ki matamda hodok lamba MGNREGA asi lebak asigi leita laira kayabu thabak pibata natana miyam gi rights amasu oina leiribani asigumba guaranteed rights asibu singnaduna maming onthokpada natana laira balomi sinmi kayagi hak matlibasi yaningte MGNREGA ek asi semlokpa amadi ek asi muthatpa yaroi haina kaksing kendro gi hanagi ex MLA yengkhom susendra ngasi phongdorakre wafam asi ngasi ex MLA yengkhom susendra gi tural wanguda leiba mahaki yumda pangthokiba MGNREGA bachau sangram ga mailena pangthokiba pawin fam amada phongdolakhibani mifam aduga mailena mahakna makha taraduna hai MGNREGA ek asi maru aina khungangi lomi sinmi kayada chahi amagi manungda numit chamagi oiba thabak pinabagi pandam amada haudokhibani asigumba lairaba kayagi sinfam oijariba thabak asibu maming onthokpada natana ek asibu onthokuna state ki chada nifu amadi union lenga ki chada humpu onthokasi lairaba miyam gi hakmat pani asiguma miyam gi hakmat pa amadi communal basis oidna dharma da basis oiduna ming onthokpagi thabak asi BJP lenga na makha tana tawbiga no haina lenga ki pone chingse lakhi mifam aduda chairman OBC department Manipur Pradesh Congress Committee MD Sakir Ahmad Nasu saru yaraduna phongdolakhibada housing center lenga asina ek asibu maming oibata natana ek asibu samdolakpa asina right to work amadi right to wages ki haksum matlabani ek asina onkrabadi lamdam asida thabak phangdabagi samasya so hengalagani sinmi singda matik chana khusuman phanghandana ot neiba thabak subagi changsu hengalagani rural area dagi city da migration tawkiduna pothok chathok puthok pasu walagani loina panchayat piramba power adusu hantharak lagani haina so phongdok rakhi asiguma problem kaya asidagi congress na asama mieng thamduna suksoi sudina guaranteed work thamgadabani guaranteed wages guaranteed accountability thamgadabani
MGNREGA maming hongdokpa yaroi constitution na piriba rights asi matpa yaroi unana sinmisingda nomagi khuchumal asi lupa chamli uhengadabani haina su phongdokki ngasigi mifamadda working president Kaksing District Congress Committee Yankom Achau ex president block Congress Committee Kaksing KSH Chauba vice president block Congress Committee Kaksing M Brozen general secretary block Congress Committee and Samu Lesang Tem Brozen Narem Nabasandra amadi district amasong block Congress Committee get uchingba thaupuba kaya su saru yaki Central 60% moi andu adi 40% state putoko ni 60 moi putoko ni alu ina hanadi ay hak when right ni hanadi ay suge the pid biyadi konti adu ni right su kakkare India ki constitution na piriba prajamiyam da thabak sunaba piriba hak sing phanghaliba Mahatma Gandhi National Rural Employment Guarantee Act MGNREGA bo BJP lenga na Biksik Bharat Guaranteed for Rozgar and Ajivika Mission Gramin BBG Ramji haina onthoduna miyamgi hakmat pak khaknatana MGNREGA bo thupsin bile haina MPCC General Secretary Organization Oriba Abdul Rahman na phongdokre wafam asi All India Congress Committee AICC gi liching makhada India sin thungna tha se kontarau forward tagadaba MGNREGA Bachau Sangram Haudopagi Saru Ama Oina Imphal East District Congress Committee na Sinduna Singzamai Wang Makhetri Lekai Land number 6 ta pangthokibak press conference amada phongdokibani mifamadda mahakna makha tarduna BJP lenga na nauna samnak liba ek asina MGNREGA na praja miyam da piramba hak singbo na thaiduna BJP lenga na khangatlaba mafam khaktada makoina leplakpa numit masingda thabak suhan gadari amadi laurok panthagi matamda thabak suba yadaba khuchumal su makoina lepa masigi su mathakta ek asida kaitharak liba senthang sing state lenga ki chada tarakhak oiramba adu chada nifu hengalakpa asina hanadagi selgi awaba lariba state asida hena awaba oibetana tana thabak suba fawba lepkhiba yabagi akiba leire haiki maram sing asina Congress Party ke makaidagi miyamgi mangkhigadawraba hak sing asibo mangkhidana ba constitution na piriba praja miyamgi thabak hak sing hanjun hanba amadi khwaidagi taba khusumal loina lupa chamli saba haiba dabi sing asibo miyam punna sagot minasi hainba wafam sing phongdokki apipa nostal service sing adu mela ni dijan hundal service sing income la yada service sing dia wa thopi ngam adu phawda adu thawlom ngam de adu hadik de 100:40 habne ba chama de 40 puto ba di program de pakap sunga mora se ko manu se ko program loning ro ba se ne ko me Leibak Astagi District Kuding Makta Pangthok Pagam Thawal District ki Hayal Labukta Su Thawal District Congress Committee na Sinduna MGNREGA Bachau Sangram gi Pawgi Infam Pangthokre Pawgi Infam aduda Manipur Pradesh Congress Committee MPCC gi spokesperson su oiriba MPCC Minority Department gi Chairman Y Zakir Hussain DCC Thawal gi Working President MD Manawar Ali MPCC Fisherman Congress gi Chairman Akram Bisambor Singh Wangkem Block Congress Committee gi President Alhas Keramat Ali Nachingba Party asigi masak naiba kaya saru yaki Y Zakir Hussain na haikibada leibak asigi leita laira singda numit crore lising tara nipan hena thawak pikhraba MGNREGA bo BJP lengak na BBG Ramji haina maming onthokiba asig yamna laibak thibani lairaba praja miyam da thawak pina bahaudokibani adubu BJP lengak asina BBG Ramji asidi praja miyam gi hak matpa lairaba singda karishu kanabdaba ek amani maram asina ek asi athubada handokadabani haiki pawgi infam aduda INC na launch tokiba MGNREGA Bachau Sangram miyamda awareness piba pamphlet amaso Y Zakir Hussain na phongki India ase chada Manipur rural area oiba lairabana masing yamba thabak phangdaba sing thabak pinaba imungi sentok watpana masing henba chakhatpagi thak watlaba sing senthok lehanaba amadi hingbagi thak wangkhatnaba pandamda imung amagi mioi ama numit chamani thabak pinaba MGNREGA asi kumjali singani supna mangada matamdogi Prime Minister INC Luchingba Manmohan Singh na haudoklambani masida central government na chada Manipur tara aduga state share na
चादा तरा पुथोक्लगा पिरंबा अदु खंगौदना सेंटर दा हौजिक पालिबा गवर्नमेंट असिना डिसेंबर 19 2015 दा सेंट्रल गवर्नमेंट ना चादा हुंफु अदुगा स्टेट शेयर दा चादा निफु ऑनथोक्लगनि हाइना हायरक्लिबसि इंडियन नेशनल कांग्रेस ना अपोज तवीगनो हाइना ओइना मेसिगी एक्स एमएलए लाइसरम अदाकिशोरना हारी वाफम से बिष्णुपुर डिस्ट्रिक्ट कांग्रेस कमिटी ने सिंधुना कैनौदा ngasi pangthokpa district level press conference for launching campaign MGNREGA bachau sangram da haikibani mahakna makha takibada bharat ta leiba state singe summit loingi fibam loina manadi manipur gumba laireba resource leitaba state singda maru aina manipur gi oina state asida thokliba kanglup ki irang asina maram oidaga state singe summit loin fibam soktuna lairi matam sida state share chadani fu puthokpa wagani kari state share puthokpa ngamdragadi MGNREGA asi lep ki gadra haibagi akiba lei karigumba lep khragadi lairaba rural gi imung kaya hena wagani maram sina gazette notification thokringai amendment tawringai tawigano haina mangjarona khangan bani aduga ek asigi makhada Mahatma Gandhi haiba wahai yauriba asisu lauthopigano haiki pawgi mifamduda moirang asigi ex MLA P Sarachandra Manipur Pradesh Youth Congress Committee के President Wahengbam Anand Kumbi के Congress के मिरेप ओइनबा सेम सारिबा मोरांगथे मेगाचंद्र अमदी अते लुचिंगबा सिंगसु सरुक याखी Board of Secondary Education Manipur Lauba Examination da sisinagdaba answer sita watermark su yaudaba amadi chama sub standard oiraba che sisinaba nanaba hotnariba asi khudakta lepkadabani Board of Secondary Education Manipur asi miyamda hanjin minamba exam conducting authority ama oire haina desamna phongdorakli board ki makhada lemna lairik phanghanaba lairik nambagi matangda sub standard oiba chena lairik nambagi thabak chathari haibagi matangda desamna ngasi mailinaba lairik namliba farm singna chatuna yengsin khibagarona sub standard oiba chena thabak suramba farm singda makhatana lairik nambagi thabak lepnaba khangan khi lunana lengakna athubada chumthokadabani haina chathakiba yengsin khongchaka mailinana desamgi president mayengwam sormojit maitena phongdoki ngasi Sitakiba yengsinba amadi thijinbagi draft tab shingjamida leiba farm amadasu lakadoriba board na lauba examination da sijinagadaba answer sheet watermark su yaudaba amadi chama sub standard oiraba sijinabagi semlaba thengnari hiramasagi matangda board na sub standard oiba chena namkiba larik amadi che sing adu pumnamak lakhatuna secret lum amada thamne haina phongdokkhrabasu taseng badadi ngasi su makhata na larik namnamba thengnari masi khwaidagi ngakpa amakhakni Board asi hanjan miyam da minamba exam conducting authority ama ori masibo taruba ama ohena ba hotna bada maheroi loop ama oina tawfam thokpa sing chap chana tawgani ngahak ki pangkhum da khumlaga thabak chathabagi thabakti suknya yaroi maram asina asigumba sub standard ge che singna larik nambagi thabak asi marilena ba board ki larik namliba atop farm singna so tawiganu khudakta lepiu haiki Answer gi khata oiraga exam pakthok nabi tawriba mayam se yaroi amasung government na matam chana ramna magi quality du phajana maintain tawraga like pigadabani haibagi pose khada hena kanjana leiba ki achoba kholaoma miyam ki achoba kholaoma mathok tare masigi demang de sam matam chupada chap chana sem saraga lei miyam ga chapmina gani haibo famji batana thamjani Thawal District ke Manung Chanba Waithau Pata Sariba Waithau Water Supply Scheme gi makhada consumer oriva singna mahau sagong consumer da ising phangalu haina Waithau Pata lariba water supply scheme asida ngasi yamlaba miyamna thomjin kre miyam gi pressure da gi department na mahau sagong water supply scheme asi ngasi ayuk pung 10 rom tarakpada miyamda ising piduna mathau tawba haukre 18 Club Haraga Sukhangnaba Maite Community Joint Coordinating Committee MCJCC Waithau Kiam Sifai Hauka Madi Thawal Khunaugi Apunba Body Asina Masing Yamlaba Consumer Singalwina Duna Ngasi Angan ba ayuk water supply scheme asidagi mahausa kum ising thabiu ising phangalu haina thomjan ki miyam gi iho adubu laksin nabagi damak Thawal police station gi osina luchingba police ki team sum apam aduda changsin duna pamdaba tholok sing thokta na ba yangsin ki miyam gi pressure na maram oiraga department ki miyoi sing na police ki mating loina solo sin na lainamba water supply scheme adu amuk hanna hangdoktuna hana go mathau tawba hauki miyam gi iho aduda saru yarakhiba 18 club ki treasurer KS Inau Chana phongdorakpada water supply scheme
asidagi waithaugi khun khara ising phangde haiduna waithaugi miyamna water supply scheme asi haukiba December gi kun mari dagi solon sinduna khongjang sangsin khibadagi water supply scheme asigi makhada ising phangjaramba consumer kaya ama ising phangdabagi awaba asi mayon anduna lakhibani Club Tara Nipana consumer single loina na chatliba tha sigi mapan haibadi ngarang fawbagi manungda mahausagam consumer singda ising phanganbiu haina marilina bakaya da khangan khiba haija khiba laikri adubu thabak oina onthok piraktabana ngasi miyamna lokhiba warep kayagi matung inna ising amuk hana phanganbiu haina water supply scheme ashida thomjin bani department na miyamgi ihul khangbiduna amadi miyamgi awaba asi ubiduna ngasi dagi ising piba hauragani haibirakpa asigi damak department bo Club Tara Nipangi amasung consumer sing emakadagi hanna thagachari loina kanagumba sing na so khongjang changsali bani haiduna water supply scheme ashida ayat apan amata pibiganu haina so phongdorakhi Ministry of Development North Eastern Region NEC Silonga Khosam Naduna GP Women's College Imphal Manipur Amadi Manipur Beekeepers Federation Sinduna GP Women's College Imphal Manipur da Industrial Skill of Unemployed Youth of Manipur Haiba Hiramda Nimit Humnisna Rakpa Training Program Solution Cree Lushid Bagi Tharamda GP Women's College Imphal Principal Professor L Rajan DMU के Finance Officer Rojendra Kar Nongthomba GP Women's College के COC Beekeeping की Coordinator and Nando Amadi Manipur Beekeeping Federation के Chairman S Nilakamol na अथोइबा मिथुन सिंह ओइना सरुक याखी थरमदुदा ट्रेनिंग प्रोग्राम अदुदा सरुक याखीबा बीकीपर सिंह अमदी जीपी वुमेन्स कॉलेज के स्टाफ सिंहदा सर्टिफिकेट सिंह सो खुसिनकी ट्रेनिंग प्रोग्राम असिगे गमैलेना मणिपुर बीकीपर्स फेडरेशन के सेक्रेटरी हाइसनाम सभा सुंद्रन फोंदोखिबदा हयिंग खोइलोइबा असिना वखल लेताना थबक तहनबा याबा खोही हाइबसिना चुंजाकी मची पीबा ngambana खोइलोइबगी ट्रेनिंग असि मणिपुर बीकीपर्स फेडरेशन ना पाक सन्ना पीना होनरी मसिदा मणिपुर मियाना सरुक याबिदना खोहीगी पोथोक पुथोकना बा होनरसे हाइखी Birgatha 5.0 da paragraph writing da India gi oiba super winner drama khanbada taran nipan subada yarok labi langthawal kunjada leiba maisnam ibe chaubi MA academic da class 4 tamnibi rahena amadi hauji tariba bixik Bharat Young Leader Dialogue Challenge chasaru yaribi wairokpam Lakshmi Priya opagi tharam MA academic da pangthokri tharam adu da school asige chief executive faculty so oriba Department of English ke SOD L Surmojit Maitai Principal Hodam Malla Leimau Department of Social Science के W Dipu Maitai School के ओजा रोनी पुलेन खोंबा S नंदन कुमार अमसोंग M मेमना चिंगबा सरुक याखी थरोंगा मैलेना L समर्जित ना Birgatha 5.0 asi Ministry of Defense na Ministry of Education amadi my government ka khosam naduna pangthokpa tharamni tharam asida poem paragraph essay painting multimedia presentation short video storytelling reporting hariba events sing asida India pumbagi oina mahairoi crore ama makhai henba changdamnabada super chama khangatpani changdamnaba asida position lawrakpasi ira laiba oide haiki US President Donald Trump na Iran da hauzik miyam na thariba protest tobagi khongjang asigi mayauta forces naduna namthana bahona danaba akanba warning tawkhri United States na yamna kopna monitor tawri amasung civilian singda hingsa ge thawang chatharabadi chap chana madugi pakhum su pigani haiki White House staki ba oil and gas executive singi oiba meeting amada paumi singda wangalanduna Trump na haikibada Iran da leibak adugi manungi oiba nena tadaba sathiba phibam ama mayok nari hayaduna masi leibak adugi leadership da ahongba purak namagi phibam ne hari Trump amadi mahaki lengak na protesters sing hatpagi mayokta Tehran da akanba warning tawkhre amadi asigumba thaudok sing amok thorok labadi US na akanba thawak paikhatlagani hari Bhubaneswar Rourkela paiba 9-seater aircraft among ngasi Rourkela airport ta landing tawbada accident thokpadagi aircraft aduda tonglakpa passengers sing asoba nangkhre aircraft aduda crew member ani amadi passenger mari tonglakhi passenger sing adu minor oinba asok apan yawbadagi local hospital amada layeng li haina officials sing na haikhre aircraft adu mataw karamna khudong thibadu thoklibano haibagi matangda yangsili State Commerce and Transport Minister Bibhuti Jena na haikibada passenger sing khudong thiningai oidre haraduna aircraft adugi captain na aircraft adu
टेक ऑफ तौरबा मतुंग टेक्निकल ओइबा खुदोंग चादबा मायोकनखी लोइनना रुरकेलादगी किलोमीटर 10 रोम चटलगा लेबा मफम अमदा लैंडिंग तौनबा होटनबदा थौदोक अदु थोखिबनी हारि सानबगी पाउ अरामबाई तेंगोल यूनिट 50 कासारना सेंदुना निमिट निनि चुना जथगदबा सेकंड अरामबाई तेंगोल यूनिट 50 कासार 5A साइड फुटसल फबन टूर्नामेंट ngasidaगी लखीपुरगी मनुंग चनबा कप्तानपुर पार्ट 1 गी महादेव मंदिर फील्ड सोशल वर्कर नामैराकपम बुद्धेचंद्रना हौदोख्री हौदोकपा थरमदा इबुंगो खाइदेम कमांडर अरामबाई तेंगोल यूनिट 50 कासार सोशल वर्कर नामैराकपम बुद्धेचंद्र Konjang Bam Ongbi Aruna Devi, President All Assam Manipuri Women Maira Pabi Coordination Committee, Special Invitee Oinam Biramani, Anchalik President Lakhipur Block Amasung, Anjan Kumar Singh, Assistant Commander Arambai Tengol Unit 50, Kasarna Mathang Sitna Tharomapu, Athiba Mitung Ikai Kumnaba Mitung Amasung, Special Invitee Oina Daista Saruk Yaki. Tournament asi haudokpa oina Assam Police Kasar team amadi Arambai Tengol Unit 50 Kasar anina exhibition match oina sanaki. Exhibition match asida Arambai Tengol 50 na Assam Police Kasar team bo panjal ahum anida thoiki. Tournament asigi haba match ta Arambai Tengol Unit 50 Kasar amadi Rupai Bali FC anina sanaki bada Arambai Tengol Unit 50 na Rupai Bali FC bo panjal anina sanudap thoiki. Aroibada Moroiba Pau Amuka Hana Pizari. Strengthening Media Partnership for Safer Road Hai Bahiramda National Road Safety Month Pangthokre. Big Sik Barak ki matang da Special Outreach Program ama School Women's College Nampol da Pangthokre. MGNREGA Bachao Sangram Tarom Pangthokre. Loinana protesters sigbo forces na duna namthana bahona danaba Trump administration na teranda akan ba warning tawkre. Matang asida imes palam sanuk sa solution jari mi eng tabi basingbo amukahana kurumjari.